Manipur da popi thaba Singi Mathakta Akanba Thabak Loukhatnaba Sem-Sare haina Manipur ki Chief Minister Biren na phongdokhre. Ngasi Chief Minister Biren ki social media account X da thagatlakpaga post amada ngarang Kangpokpi district ki Liangmai Naga gi lamda Makhan khungi lamda popi thaba kuki singna lam khopsin duna thabak paikhalakliba si lam mapu oiriba Liangmai furupna awaba kaya mayoknari maram aduna district asigi additional SP na luchingba mahakki teamga loinana Makhan khungi nahasinga punna mafam aduda changduna popi Pambi sing yanthatnaba hotnakhiba thagatningaini popi thaba Singi Mathakta Thabak Loukhatnaba hairakibage leingakna lumna lawi Makhan khungi khunja singna popi Pambi sing yanthatnaba hotnaba amadi masigi mayokta liangmai furupna laurakpa khongthang leingakna thagataba ngamde CM na khunja singda thazaba piraduna NCV and AB Central Security Force amadi State Policing matam pumbada makhoi gi damakta leigani loinana popi thaba sing amadi masida yauriba Singi Mathakta Thabak paikhatnaba Sem-Sare maram aduna Manipur gi miyamna su khongthang asida sogatuna Manipur dagi mayai kaba drug marufang na muthatpada saruk yanaba Chief Minister na appeal tawrakli.